NAKAL AMAROMDA MANIPUR State Power Distribution Company Limited Mspdcl na consumer SINGDA ngasi KHANGHALLAKHIBA WAROL AMADA consumer Singna Esa Esagi Atonba Meigi Khajana adu Matam Chana Thidokpiyu niyamgi wangmada mai sizinaba haibadi mai kotpa meter da mai changhandana sizinaba natraga consumer register tawdana mai pusinba tawbigan hairi consumer Singna niyamgi wangmada mai sizinarabadi Electricity Act 2003 Section 135 ki matung ina mara laire haina khudakta phaba yai Manipur gi mafam punamakta niyam lana mai sizinaba yaubra haiduna Mspdcl gi official Singna thiba kumbagi thabak chathaba haukhre karigumba hairiba sida niyam lana mai siznaramba tarabadi Electricity Act 2003 gi matung ina mai kakthatpa fine oina lokhatpa natraga jail da phadok piba yai consumer pumna magna Esa Esagi toliba Meigi Khajana adu athuga matamda thidokpiyu natrabadi mangjongna pau pidana Meigi connection adu lauthoklagani amadi action laukhatlagani Mspdcl na miyamda atat akam leitana mai fanghanaba hotnabada paikhalakliba thabak sing asida consumer singna mateng pangbiyu haina miyamda apil torakli